Matam amada Europe ki maming leiraba lamdam amada Khukan Pangalaba Ningthau amakak palammi. Ningthau asibu yumthangnaba leibak kaya marumna ikai khumnarami. Masigi sauraba maram lei. Madudi Ningthau sigi lakna phana ngamdraba sada landa nongsagum pangal kanba masanupa ahum leirammi. Hariba masanupa ahum sigi ming mathang sitna Michael, Zonal amasung Charlie kaurammi. Makhoi ahumag maringjal khai thauna lei. Tawbatabu khwagi iton tonba Charlie di mayamdagi tongalammi. Madudi karigumba matamdasu mahakna maithiba haiba pandamdu mangonda pokte. Makhoi ahumgi manungda wakhal lausingsu khwaidagi heli. Masigi sumathakta mahaki saktamsi asukki matik phajai. Laisabi pumnamakna ngawnarami. Noong maginumit amada Ningthaugi masanupa ahal Michael asukpo umangda manay singaloy na sadan ba chatlammi. Hariba nimisi makhoi na sa phana bhot navada makhoi gi leibaki ngamkhai hendoklammi. Asauba turel amagi torban yoksilaklammi. Hariba turel dugi torban duda Fajaraba laikol amakhak thengnarammi. Laikol dugi fajabadi kariga sangdamnaruni. Laikal suna satli amunba uhai khaktana tekthaba makhai palammi. Michael na manai singdu mafam amada laihalammi. Mahak matomta laikol duda sangsillammi. Adubu laikol dudi asukki matik saurammi. Asum sangsinkhibada Fajaraba sana masugi saji amakhak mamangda tubat samlaga chatki. Madu ubamaktada Michael sajidu phanaba kwaitan tanarami. Mamay thangda sana masugi sajidu konung manba achaubayum amada sangsinkhre. Aduga adumag mangkhre. Somdana numit tasilaklaba phawba Michael thoraktavada manay singna laikolduda sangsillammi. Aduga thiba yaba thiragasu phangba leitre. Mamay thangda makhoi mathwai wana mapabung ningthauda pauk pirurasi haiduna konung tamna laklammi. Konung hek yubagadi manay singna ningthauda pauk tamlammi. Khurumjari iningthau ibungo. Nanay singna awaba pau amakhak puraga laksari. Maza ibungo Michael do. Aikhoiga loinana sadanba chatminabani. Lambi sena khaina khibadagi aikhoina thiba yaba thiraba matung phangdabadagi ining thauda paukse tamba laksari bani. Manai singi waduda ningthau tapna khumlakhi. Oh, madugidamak waruraganu idairel sa. Aigi sa singse pandam phangdriba phawbadi toktabani. Masigumba se aina thoktanaba toina hairibani. Adubu manada haptene. Ngai hakti ngai khisi. Soidanamak yorakani haina aina khalli. Asumna konungda leiriba manai sing yauna nong ngalaba phawba Michael bungairammi. Adubu tasengna halaklamde. Asumna nongmadagi nini dagi humni dagi sayol mathang ngairaba phawba Michael halakhidre. Ahanbadadi ningthaudu irai laina khalamba taragasu masagi saktam sayol ama uraktabaduda thamoi sokna kappa horaklammi. Konungda leiriba mipum khudingmaksu awabagi masak oirammi. Mayamba ibungo mangkhrabaduda masanupa yaima Zonalna ningthauda hairammi. Pabung ka hena wabigano. Inaw Charliega aikhoi anisu isaw sauna leiri. Ai sana salaga yambungna mangkhiba mafamduda soidanamak yambungbu thiraga purakke. Mafamduda yambungbu phajilamba laibu oiro mibu oiro aina soidanamak mathwai launi. Aina wasaklaga haibasini. Asumna Zonalgi thauna laina hairakpa waduda mapabung ningthaugi awabadu koklammi. Mathangi numitta mapabungdagi ayaba lauraba matung Zonal manai singaloinana Michael na mangkhiba mafamduda laklammi. Mahaksu Michael gum angakpa laikoldugi fajabadu urubaduda thamoi sumhatkre. Mayamba thiba lakpani haiba phawba kauthokre. Manai singnasu mahakki matung koin inabadusu mahakna khamlaga lapna ngaihallammi. Handaksu sana masugi sumhat haisialaba yarau sajidu mamangda khausaba horaklammi.
ꯃꯍꯥꯛꯅ ꯁꯖꯤꯗꯨ ꯈꯨꯠꯂꯥꯏ ꯊꯥꯗꯅ ꯐꯥꯒꯦ ꯅꯤꯡꯕꯗꯒꯤ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯔꯒ ꯇꯥꯟꯅꯔꯝꯃꯤ ꯃꯃꯩ ꯊꯪꯗ ꯑꯆꯧꯕ ꯀꯣꯅꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯕꯗꯒꯤ ꯑꯗꯨꯃꯛ ꯊꯣꯔꯛꯈꯤꯗ꯭ꯔꯦ ꯍꯟꯗꯛꯁꯨ ꯃꯅꯥꯏꯁꯤꯡꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯎ ꯑꯣꯏꯅ ꯇꯝꯂꯝꯃꯤ ꯄꯥꯎꯗꯨ ꯇꯥꯔꯨꯕꯗ ꯅꯤꯡꯊꯧꯗꯨ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯣ ꯊꯣꯛꯂꯝꯃꯤ ꯃꯃꯥꯏꯗꯨ ꯂꯨꯞꯊꯈꯤꯕꯗꯒꯤ ꯍꯥꯏꯒꯠꯄ ꯇꯧꯗꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯀꯧꯔꯒ ꯀꯞꯂꯝꯃꯤ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯒꯤ ꯃꯇꯧꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯏꯇꯣꯟ ꯇꯣꯟꯕ ꯆꯥꯔꯂꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯁꯥꯎꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯐꯥꯊꯔꯒ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯕꯤꯌꯨ ꯌꯥꯝꯕꯨꯡ ꯑꯅꯤꯃꯛ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ ꯑꯩꯅ ꯈꯪꯉꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯊꯥꯏꯅꯗꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯝꯅ ꯍꯩꯕꯅꯤ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅꯃꯛ ꯂꯩꯔꯝꯅꯤ ꯍꯟꯗꯛ ꯑꯩꯅ ꯆꯠꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯣꯠꯐꯝ ꯂꯩꯔꯣꯏ ꯍꯌꯦꯡꯃꯛ ꯌꯥꯝꯕꯨꯡ ꯑꯅꯤꯃꯛ ꯑꯩꯅ ꯂꯧꯔꯨꯒꯅꯤ ꯅꯠꯇꯦ ꯏꯄꯥꯒꯤ ꯑꯇꯣꯟꯕ ꯃꯈꯣꯏ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯕꯁꯦ ꯏꯄꯥ ꯈꯪꯗꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯥꯏꯔꯝꯗꯅ ꯍꯜꯂꯛꯇꯕꯁꯦ ꯃꯁꯤ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯏꯄꯥ ꯋꯥꯗꯕ ꯉꯝꯗꯦꯅꯦ ꯆꯨꯝꯃꯤ ꯄꯥꯕꯨꯡꯒꯤ ꯋꯥꯐꯝꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯆꯥꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯤꯆꯪ ꯑꯣꯏꯅ ꯂꯦꯞꯈ꯭ꯔꯕꯁꯨ ꯑꯩꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯌꯦꯡꯃꯛ ꯌꯥꯝꯕꯨꯡ ꯑꯅꯤꯕꯨ ꯊꯤꯕ ꯆꯠꯀꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯆꯥꯔꯂꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯝꯂꯕ ꯃꯇꯨꯡ ꯃꯕꯨꯙꯧꯅ ꯄꯥꯏꯔꯝꯕ ꯌꯥꯏ ꯆꯦꯟꯕ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟꯗꯨ ꯌꯦꯞꯁꯤꯜꯂꯝꯃꯤ ꯑꯌꯥꯡꯕ ꯁꯒꯣꯜ ꯑꯃꯈꯛ ꯂꯧꯊꯣꯛꯂꯒ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯃꯇꯝꯁꯤꯗ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯂꯥꯟꯃꯤ ꯈꯔ ꯍꯦꯟꯅ ꯄꯨꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯔꯂꯤꯅꯗꯤ ꯌꯥꯔꯝꯗꯦ ꯃꯁꯥ ꯃꯇꯣꯝꯇ ꯈꯣꯡꯆꯠꯇꯨ ꯆꯠꯄ ꯄꯥꯝꯂꯝꯃꯤ ꯃꯁꯤꯒꯨꯝꯕ ꯑꯇꯩꯒ ꯃꯥꯟꯅꯗꯕ ꯃꯆꯥꯒꯤ ꯃꯤꯍꯨꯜ ꯈꯪꯕ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗꯨꯁꯨ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯂꯦꯞꯅꯃꯛ ꯃꯥꯏ ꯄꯥꯛꯆꯔꯣ ꯑꯇꯣꯟꯕ ꯍꯥꯏꯔꯝꯃꯤ ꯆꯥꯔꯂꯤꯅ ꯃꯅꯥꯏꯁꯤꯡꯅ ꯍꯥꯏꯔꯛꯄ ꯎꯃꯪꯒꯤ ꯂꯝꯕꯤꯁꯤꯡꯗꯨꯗ ꯐꯥꯎꯔꯒ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯃꯩ ꯊꯪꯗ ꯑꯆꯧꯕ ꯇꯨꯔꯦꯜꯗꯨꯒꯤ ꯇꯣꯔꯕꯥꯟꯗꯨ ꯊꯦꯡꯅꯔꯝꯃꯤ ꯇꯣꯔꯕꯥꯟ ꯑꯗꯨꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯩꯀꯣꯜ ꯑꯃꯁꯨ ꯎꯔꯝꯃꯤ ꯆꯥꯔꯂꯤ ꯂꯩꯀꯣꯜꯗꯨ ꯇꯝꯅ ꯁꯒꯣꯜ ꯊꯧꯖꯤꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯁꯅꯥ ꯃꯆꯨꯒꯤ ꯌꯥꯔꯧ ꯁꯖꯤꯗꯨꯁꯨ ꯀꯥꯇꯨ ꯀꯥꯔꯟ ꯆꯦꯟꯁꯤꯜꯂꯛꯈꯤ ꯆꯥꯔꯂꯤꯅ ꯁꯖꯤꯗꯨ ꯍꯥꯠꯅꯅꯕ ꯂꯤꯔꯨꯡ ꯇꯦꯟ ꯁꯠꯇꯣꯛꯂꯒ ꯀꯥꯞꯀꯦ ꯇꯧꯏ ꯃꯇꯝꯗꯨꯗ ꯈꯨꯗꯛꯇ ꯑꯆꯧꯕ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯂꯦꯞꯇꯅ ꯇꯥꯟꯅꯔꯝꯃꯤ ꯃꯇꯝꯁꯤꯗ ꯃꯍꯥꯛ ꯑꯁꯨꯝꯅ ꯈꯜꯂꯤ ꯁꯖꯤ ꯑꯁꯤꯅ ꯃꯣꯡꯁꯣꯡꯂꯣꯝꯗ ꯆꯦꯟꯕꯒꯤ ꯃꯍꯨꯠ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯃꯤ ꯑꯃꯅ ꯂꯩꯋꯥꯅ ꯄꯨꯊꯣꯛꯄ ꯁꯖꯤ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯐꯩ ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯤꯇ꯭ꯔꯪ ꯀꯌꯥꯝ ꯍꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ ꯑꯃꯨꯛꯇꯪꯕꯨ ꯑꯩꯅ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯈꯨꯠꯆꯨ ꯊꯥꯡꯂꯦꯟꯁꯤꯅ ꯁꯣꯏꯗꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯔꯂꯤ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯀꯣꯅꯨꯡꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯃꯇꯝꯗꯨ ꯀꯣꯔꯧꯍꯟꯕꯅ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯕ ꯇꯥꯟꯖꯥꯅꯤ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯉꯩꯗ ꯀꯣꯅꯨꯡꯗꯨꯒꯤ ꯁꯅꯊꯣꯡꯂꯣꯝꯗ ꯃꯩꯉꯥꯜ ꯑꯃꯈꯛ ꯎꯔꯛꯈꯤ ꯈꯨꯗꯛꯇ ꯃꯍꯥꯛ ꯑꯆꯧꯕ ꯎꯄꯥꯜ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯝꯃꯤ ꯃꯩꯉꯥꯜꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯩꯉꯥꯜꯗꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯈꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯎꯔꯦ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯥꯎꯃꯩ ꯑꯃꯈꯛ ꯄꯥꯏꯔꯒ ꯀꯣꯅꯨꯡꯗꯨꯗ ꯆꯪꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨ ꯀꯣꯅꯨꯡ ꯆꯪꯗ꯭ꯔꯤꯉꯩꯗ ꯆꯥꯔꯂꯤꯅ ꯂꯝꯕꯤ ꯊꯠꯂꯒ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯄꯤ ꯃꯇꯧꯁꯤꯗ ꯍꯅꯨꯕꯤꯗꯨꯅ ꯍꯪꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯑꯕꯣꯛ ꯑꯩꯒꯤ ꯃꯤꯡ ꯆꯥꯔꯂꯤ ꯀꯧꯏ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤ ꯃꯐꯝꯁꯤꯗ ꯃꯥꯡꯈꯤꯕꯒꯤꯗꯃꯛ ꯊꯤꯕ ꯂꯥꯛꯄꯅꯤ ꯌꯨꯝꯁꯤꯕꯨ ꯑꯕꯣꯛꯀꯤ ꯌꯨꯝꯂꯣ ꯑꯩꯒꯤ ꯌꯨꯝꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨꯅꯦ ꯑꯩ ꯌꯨꯝꯁꯤꯕꯨ ꯁꯦꯟꯅꯅꯕ ꯂꯩꯕ ꯃꯤꯅꯤ ꯐꯔꯦ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯌꯧꯔꯣ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯅꯨ
ꯁꯥꯔꯂꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯃꯤ ꯑꯕꯣꯛ ꯑꯩ ꯆꯠꯂꯒꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯍꯪꯖꯒꯦ ꯅꯨꯄꯥ ꯃꯆꯥ ꯌꯥꯝꯅ ꯊꯨꯅ ꯍꯪꯉꯨ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯁꯨꯝꯗꯧꯕꯅꯤ ꯌꯨꯝꯁꯤꯗ ꯍꯤꯡꯆꯥꯕꯤ ꯃꯤ ꯆꯥꯕ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯑꯕꯣꯛ ꯍꯅꯨꯕꯤꯗꯨ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯀꯅꯥ ꯂꯩꯕꯒꯦ ꯌꯦꯡꯉꯤ ꯃꯈꯣꯜ ꯅꯦꯝꯊꯔꯒ ꯈꯨꯝꯂꯛꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯃꯗꯨꯃꯛꯇꯤ ꯅꯠꯇꯦ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯃꯤꯇ꯭ꯔꯪ ꯌꯥꯝꯅ ꯍꯩꯕ ꯆꯤꯡꯂꯥꯏ ꯑꯃꯒꯤ ꯌꯨꯝꯅꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯤ ꯑꯣꯜꯂꯤ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯂꯩ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗ ꯁꯖꯤ ꯑꯣꯜꯂꯒ ꯂꯩꯀꯣꯜꯗ ꯀꯣꯏꯔꯛꯄ ꯃꯤ ꯀꯌꯥ ꯃꯔꯨꯝꯁꯦ ꯃꯍꯥꯛꯀꯤ ꯂꯥꯡꯗ ꯊꯨꯍꯜꯂꯤꯕꯅꯤ ꯈꯔ ꯑꯃꯅ ꯆꯥꯏ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯆꯥꯅꯤꯡꯗ꯭ꯔꯒꯗꯤ ꯂꯩꯅꯨꯡꯒꯤ ꯀꯥ ꯑꯃꯗ ꯂꯣꯠꯂꯒ ꯊꯝꯃꯤ ꯑꯩꯕꯨꯁꯨ ꯃꯍꯥꯛꯅ ꯉꯍꯥꯟꯅ ꯆꯥꯈꯤꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨꯅꯦ ꯃꯍꯥꯛꯀꯤ ꯊꯕꯛ ꯏꯟꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯑꯩꯕꯨꯗꯤ ꯊꯝꯂꯤꯕꯅꯤ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯆꯥꯔꯂꯤꯅ ꯍꯪꯉꯤ ꯑꯕꯣꯛꯁꯤ ꯀꯗꯥꯏꯋꯥꯏꯗꯒꯤ ꯀꯝꯗꯧꯅ ꯂꯥꯛꯄꯅꯣ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯆꯍꯤ 90ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅꯤ ꯐꯠꯇ꯭ꯔꯕ ꯆꯤꯡꯂꯥꯏ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗꯣ ꯈꯨꯗꯨꯝ ꯆꯟꯈꯤꯗꯨꯅ ꯑꯩꯕꯨ ꯐꯥꯔꯒ ꯄꯨꯔꯛꯈꯤꯕꯅꯤ ꯃꯇꯝꯗꯨ ꯑꯩ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯆꯥꯊꯣꯛꯄꯤꯈ꯭ꯔꯦ ꯑꯩ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯋꯥꯈꯤ ꯑꯩꯕꯨꯁꯨ ꯍꯥꯠꯂꯣ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯋꯥꯔꯤꯁꯦ ꯇꯣꯛꯂꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯆꯤꯡꯂꯥꯏꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯍꯤꯡꯂꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯅꯨꯕꯤꯗꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ ꯑꯍꯜꯗꯨꯒꯤ ꯃꯇꯧꯗꯨꯗ ꯆꯥꯔꯂꯤꯅ ꯃꯈꯥ ꯇꯥꯔꯝꯃꯤ ꯑꯕꯣꯛ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕꯁꯤꯡꯗꯣ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯅ ꯋꯥꯁꯛꯂꯒ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯤꯡꯂꯥꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯅꯤ ꯁꯣꯏꯗꯅꯃꯛ ꯑꯋꯥꯕ ꯀꯣꯛꯍꯟꯒꯅꯤ ꯃꯗꯨꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯤꯡꯂꯥꯏꯁꯤꯗꯤ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯌꯥꯝꯅ ꯍꯩ ꯆꯥꯒꯨꯝꯂꯕ ꯅꯍꯥꯛꯀꯤ ꯅꯤꯡꯊꯤꯔꯕ ꯁꯛꯇꯝꯗꯣ ꯑꯩꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗꯀꯣ ꯑꯕꯣꯛ ꯄꯨꯝꯅꯃꯛ ꯑꯣꯏꯊꯣꯛꯀꯅꯤ ꯊꯥꯖꯕꯤꯌꯨ ꯑꯗꯨꯒ ꯑꯕꯣꯛꯅ ꯑꯩꯒꯤ ꯋꯥ ꯑꯃꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯌꯨ ꯀꯔꯤ ꯀꯔꯝꯕ ꯃꯇꯦꯡꯅꯣ ꯆꯥꯔꯂꯤꯅ ꯈꯨꯝꯃꯤ ꯆꯤꯡꯂꯥꯏꯁꯤꯅ ꯅꯍꯥꯛꯄꯨ ꯂꯨꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ ꯃꯔꯝ ꯑꯁꯤꯅ ꯋꯥꯍꯪꯁꯤꯃꯇꯪ ꯍꯪꯕꯤꯌꯨ ꯃꯍꯥꯛ ꯀꯔꯝꯅ ꯁꯤꯒꯅꯤ ꯍꯥꯏꯅ ꯍꯪꯕꯤꯌꯨ ꯍꯣꯏ ꯃꯗꯨꯕꯨꯗꯤ ꯑꯩ ꯍꯪꯒꯦ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯌꯧꯔꯣ ꯍꯌꯦꯡ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯊꯦꯡꯅꯔꯁꯤꯀꯣ ꯑꯁꯨꯝꯅ ꯍꯅꯨꯕꯤꯗꯨ ꯀꯣꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯆꯥꯔꯂꯤꯁꯨ ꯊꯣꯔꯛꯂꯒ ꯎꯃꯪꯒꯤ ꯃꯐꯝ ꯑꯃꯗ ꯌꯥꯔꯦꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯑꯍꯤꯡꯗꯨꯗ ꯆꯤꯡꯂꯥꯏꯗꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯒ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯍꯅꯨꯕꯤꯗꯨ ꯇꯨꯝꯁꯤꯟꯅꯔꯒ ꯂꯩꯔꯝꯃꯤ ꯆꯤꯡꯂꯥꯏꯅ ꯍꯥꯏꯔꯛꯈꯤ ꯅꯍꯥꯛ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯟꯅ ꯇꯨꯝꯃꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯅꯨꯕꯤꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯈꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯩ ꯉꯁꯤꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯅꯍꯥꯛ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯋꯥꯗꯕ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯐꯠꯇ ꯅꯨꯡꯗꯀ ꯊꯣꯛꯈ꯭ꯔꯕꯗꯤ ꯏꯇꯣꯝꯇ ꯌꯨꯝꯁꯤꯗ ꯀꯔꯝꯅ ꯍꯤꯡꯍꯧꯅꯤ ꯆꯤꯡꯂꯥꯏꯅ ꯑꯣꯟꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯕꯨꯗꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯕ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯒꯅꯨꯀꯣ ꯃꯄꯨ ꯏꯕꯨꯡꯉꯣꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯊꯥꯖꯗꯦ ꯑꯩꯅ ꯅꯣꯡꯃꯇ ꯋꯥꯕ ꯎꯕꯤꯈ꯭ꯔꯕꯔꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯑꯗꯣꯝꯕꯨ ꯌꯥꯝꯅ ꯄꯥꯝꯃꯨꯖꯩ ꯆꯤꯡꯂꯥꯏꯗꯨ ꯍꯅꯨꯕꯤꯗꯨꯒꯤ ꯋꯥꯗꯨꯗ ꯃꯊꯃꯣꯏ ꯑꯣꯟꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯀꯣꯅꯨꯡꯁꯤꯒꯤ ꯂꯩꯅꯨꯡꯗ ꯃꯩꯕꯨꯜ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯋꯥꯐꯝꯁꯦ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯇꯦ ꯅꯪꯁꯨ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤꯗꯨ ꯂꯩꯃꯥꯏꯗꯨꯗ ꯄꯥꯛꯊꯔꯝꯃꯤ ꯃꯔꯥꯏꯕꯛ ꯀꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯣ ꯂꯩꯃꯥꯏꯁꯤꯒꯤ ꯃꯈꯥꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏꯒꯤ ꯃꯩꯕꯨꯜ ꯂꯩ ꯇꯥꯕꯗ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯦ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯆꯤꯡꯂꯥꯏꯅ ꯑꯣꯟꯕ ꯅꯨꯄꯥꯗꯨ ꯍꯧꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯏꯍꯦ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯇꯧꯗ ꯍꯦꯛꯇꯃꯛ ꯍꯥꯏꯖꯤꯟꯕꯅꯤ ꯂꯩꯅꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏꯗꯣ ꯃꯩꯕꯨꯜ ꯑꯣꯏꯅ ꯂꯩꯇꯦ ꯑꯩꯒꯤ ꯊꯋꯥꯏꯗꯤ
ꯀꯣꯅꯨꯡꯒꯤ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯆꯤꯡꯁꯨ ꯄꯥꯝꯕꯤ ꯑꯆꯧꯕꯁꯦ ꯃꯁꯤꯒꯤ ꯂꯩꯅꯨꯡꯗ ꯃꯅꯤ ꯑꯣꯏꯅ ꯐꯨꯝꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤꯗꯨ ꯍꯔꯥꯎꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯎꯄꯥꯜꯒꯤ ꯃꯈꯣꯡꯗ ꯇꯥꯔꯤꯕ ꯎꯅꯥ ꯋꯥꯅꯥ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯑꯀꯣꯏꯕꯗ ꯍꯩ ꯂꯩ ꯀꯌꯥꯃꯔꯨꯝ ꯊꯥꯗꯔꯒ ꯈꯨꯔꯨꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯍꯦ ꯆꯤꯡꯁꯨ ꯄꯥꯝꯕꯤ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯃꯄꯨꯒꯤ ꯄꯨꯟꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯂꯥꯏꯅ ꯑꯣꯟꯕ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯍꯧꯅ ꯈꯥꯝꯕ ꯌꯥꯗꯕ ꯃꯈꯩ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯑꯉꯥꯎꯕꯤ, ꯑꯩꯅ ꯍꯥꯏꯖꯤꯟꯕꯅꯤꯅꯦ, ꯑꯗꯨꯝ ꯇꯧꯔꯨꯅꯨ, ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ꯫ ꯍꯅꯨꯕꯤꯗꯨ ꯍꯟꯗꯛꯇꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ, ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯍꯥꯛꯇꯤ ꯊꯃꯣꯏ ꯄꯥꯟꯗꯦ, ꯑꯩ ꯈꯪꯏ꯫ ꯆꯍꯤ 90 ꯆꯨꯞꯅ ꯑꯩꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯔꯦ, ꯃꯁꯤ ꯐꯥꯎꯕꯗꯁꯨ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ? ꯑꯩꯁꯦ ꯄꯪꯈ꯭ꯔꯦꯗꯀꯣ, ꯏꯁꯥ ꯏꯇꯣꯝꯇ ꯉꯍꯥꯟꯅ ꯁꯤꯔꯝꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯁꯣꯏꯗꯅꯃꯛ ꯁꯤꯒꯅꯤꯌꯦ꯫ ꯑꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯆꯤꯡꯂꯥꯏꯗꯨ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ꯫ ꯐꯔꯦꯁꯦ, ꯁꯥꯎꯔꯅꯨ, ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯒꯦ, ꯇꯥꯔꯣ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯗꯨꯒꯤ ꯀꯥꯟꯅꯕꯗꯣ ꯂꯩꯇꯦ, ꯑꯩ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯅ ꯎꯕ ꯐꯪꯂꯔꯣꯏ, ꯃꯁꯤꯃꯗꯤ ꯈꯪꯕꯤꯌꯨ꯫ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ꯫ ꯏꯍꯦ ꯁꯦ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤꯅꯦ, ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯕꯨ ꯌꯣꯛꯂꯒ ꯊꯝꯂꯤꯕꯁꯦ꯫ ꯑꯩꯁꯦ ꯆꯤꯡꯂꯥꯏ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧꯅꯤ, ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯃꯐꯝꯁꯤꯗꯒꯤ ꯆꯤꯡꯂꯣꯜ 4 ꯆꯠꯂꯒ ꯂꯩꯔꯤꯕ ꯗꯦꯟꯃꯥꯔꯛ ꯍꯥꯏꯔꯤꯕ ꯂꯝꯗꯣ, ꯃꯗꯨꯗ ꯁꯥꯔ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅ ꯄꯥꯟꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯇꯨꯗ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯈꯛ ꯂꯩ꯫ ꯄꯨꯈ꯭ꯔꯤꯒꯤ ꯑꯀꯣꯏꯕꯗꯨ ꯃꯇꯝ ꯆꯨꯞꯄꯗ ꯍꯥꯅꯧꯅ ꯄꯤꯛ ꯊꯟꯅ ꯍꯧꯏ꯫ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯌꯥꯎ ꯁꯪꯒꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯖꯤꯛ ꯆꯥꯔꯤꯕꯅꯤ꯫ ꯌꯥꯎꯁꯤꯡꯗꯨ ꯑꯩꯅ ꯅꯣꯡꯃꯗ ꯄꯨꯛ ꯊꯟꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯔꯤꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯌꯥꯎꯁꯤꯡꯗꯣ ꯌꯥꯎ ꯁꯦꯟꯕꯅ ꯁꯦꯟꯅꯔꯝꯕꯅꯤ꯫ ꯅꯣꯡꯃ ꯑꯩꯅ ꯌꯥꯎ ꯁꯦꯟꯕ ꯑꯃꯈꯛ ꯆꯥꯔꯨꯕꯗꯒꯤ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯈꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯆꯤꯡꯂꯥꯏ ꯑꯃꯈꯛ ꯂꯩꯌꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯊꯋꯥꯏꯗꯨ ꯍꯥꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯁꯦ ꯁꯅꯥꯒꯤ ꯁꯖꯤ ꯑꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯅꯥꯒꯤ ꯁꯖꯤꯗꯣ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯑꯩꯁꯤ ꯎꯆꯦꯛ ꯑꯆꯧꯕ ꯑꯃꯃꯨꯛ ꯑꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯎꯆꯦꯛꯇꯣ ꯃꯗꯨ ꯑꯃꯨꯛ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯄꯤꯛꯄ ꯁꯦꯟꯗ꯭ꯔꯥꯡ ꯑꯣꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯔꯣꯏꯕꯒꯤ ꯁꯦꯟꯗ꯭ꯔꯥꯡꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯁꯥꯏꯌꯣꯟꯅꯤ꯫ ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯆꯤꯡꯂꯥꯏꯅ ꯑꯣꯟꯕ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯑꯗꯨꯒ ꯅꯣꯛꯅ ꯅꯣꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯄꯤ ꯆꯤꯟꯊꯔꯒ ꯅꯣꯛꯁꯨ ꯅꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯆꯤꯡꯂꯥꯏꯗꯨꯅ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯆꯥꯔꯂꯤ ꯎꯅꯕꯗ ꯍꯅꯨꯕꯤꯗꯨꯅ ꯋꯥꯔꯣꯜ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯍꯅꯨꯕꯤꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧꯗꯨꯗ ꯆꯥꯔꯂꯤꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯕꯣꯛ, ꯇꯁꯦꯡꯅꯃꯛ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯏꯃꯥꯒꯨꯝꯃꯤ, ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯈꯥ ꯇꯥꯕꯗꯤ ꯅꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯅꯨꯕꯤꯗꯨꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯁꯒꯣꯜ ꯊꯧꯔꯒ ꯃꯍꯥꯛ ꯈꯣꯡꯆꯠꯇꯨ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯆꯥꯔꯂꯤ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯗꯦꯟꯃꯥꯔꯛꯇ ꯊꯨꯡꯂꯔꯝꯃꯤ ꯑꯗꯨꯒ ꯁꯥꯔ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯗꯨꯒꯤ ꯀꯣꯅꯨꯡꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩ ꯑꯔꯥꯞꯄ ꯌꯨꯔꯣꯞꯀꯤ ꯂꯝꯗꯝ ꯑꯃꯗꯒꯤ ꯊꯕꯛ ꯊꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯆꯥꯔꯂꯤ ꯀꯧꯖꯩ꯫ ꯌꯥꯔꯕꯗꯤ ꯑꯩꯕꯨ ꯁꯤꯟꯐꯝ ꯑꯃꯇꯪ ꯄꯤꯅꯕꯤꯌꯨꯗꯣ꯫ ꯆꯥꯔꯂꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯏꯁ, ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯐꯖꯈ꯭ꯔꯦ꯫ ꯌꯦꯡꯕꯗ ꯅꯤꯡꯊꯧꯔꯦꯜꯒ ꯑꯣꯏꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯁꯛꯍꯦꯟꯕ ꯄꯥꯈꯪ, ꯅꯁꯛꯇꯤ ꯇꯁꯦꯡꯅ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝ ꯅꯤꯡꯊꯤꯖꯩ꯫ ꯇꯖꯣꯞ ꯇꯖꯣꯞꯄ ꯊꯕꯛꯁꯨ ꯅꯤꯡꯊꯧ ꯑꯩꯅ ꯄꯤꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯏꯆꯥꯅ ꯀꯔꯝꯕ ꯊꯕꯛ ꯍꯩꯅꯕꯒꯦ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯅ ꯄꯥꯝꯖꯕꯁꯤ ꯁꯥ ꯉꯥ ꯁꯦꯟꯅꯕ ꯄꯥꯝꯖꯩ, ꯑꯋꯥ ꯑꯅꯥ ꯊꯤꯖꯔꯣꯏ꯫ ꯅꯤꯡꯊꯧꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯥꯜ ꯐꯅꯕꯨ ꯆꯥꯔꯦ ꯆꯥꯡꯌꯦꯡ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ ꯈꯟꯅ ꯍꯥꯏꯔꯛꯈꯤ꯫ ꯐꯔꯦ ꯐꯔꯦ, ꯗꯦꯟꯃꯥꯔꯛ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯦ, ꯃꯁꯤꯗ ꯂꯥꯏꯑꯣꯏꯔꯕ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯈꯛ ꯂꯩ꯫
ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯅꯨꯡꯒꯤ ꯌꯥꯎꯁꯤꯡ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯁꯖꯤꯛ ꯍꯥꯅꯧ ꯆꯥꯔꯒ ꯊꯝꯃꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯥꯎ ꯃꯁꯤꯡꯁꯦ ꯐꯅ ꯌꯥꯝꯅ ꯃꯥꯡꯈ꯭ꯔꯦ ꯃꯁꯤ ꯅꯍꯥꯛꯅ ꯁꯦꯟꯅꯕꯤꯕ ꯉꯝꯒꯗ꯭ꯔꯥ ꯆꯥꯔꯂꯤꯅ ꯋꯥꯐꯝꯗꯨ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯅꯤꯡꯊꯧ ꯁꯥꯔꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯁꯦꯟꯋꯤꯟ ꯗꯔꯕꯥꯔꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯄꯥꯕꯨꯡꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯤ ꯆꯥꯕ ꯆꯤꯡꯂꯥꯏ ꯂꯩ ꯍꯥꯏꯅꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯔꯤꯒꯤꯗꯃꯛ ꯁꯛꯈꯪꯗꯕ ꯃꯍꯥꯛꯄꯨ ꯁꯤꯖꯔꯨꯔꯣ ꯍꯥꯏꯕꯒꯨꯝ ꯊꯥꯕꯤꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯨꯝꯕ ꯄꯨꯛꯆꯦꯜꯗꯣ ꯅꯤꯡꯊꯧ ꯑꯃꯒꯤ ꯄꯨꯛꯆꯦꯜ ꯀꯧꯕ꯭ꯔꯣ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯏꯆꯥ ꯏꯕꯦꯝꯃ ꯁꯦꯟꯋꯤꯟꯅ ꯅꯍꯥꯛꯀꯤ ꯊꯕꯛꯁꯦ ꯇꯧꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯦ ꯇꯣꯛꯂꯁꯤꯔꯥ ꯆꯥꯔꯂꯤꯅ ꯈꯨꯝꯃꯤ ꯏꯅꯤꯡꯊꯧ ꯃꯗꯨ ꯇꯥꯛꯄꯤꯒꯅꯨ ꯃꯖꯥ ꯏꯕꯦꯝꯃ ꯃꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯅ ꯇꯤꯟꯅꯔꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯗꯣꯛꯀꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯩ ꯃꯥꯏꯊꯤꯕ ꯅꯪꯗ꯭ꯔꯤꯕ ꯆꯥꯔꯂꯤꯅꯤ ꯆꯥꯔꯂꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯊꯧꯅꯥ ꯂꯩꯕ ꯃꯇꯧꯗꯨꯗ ꯗꯔꯕꯥꯔꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯐꯝꯅꯥꯏ ꯇꯨꯅꯥꯏꯕ ꯄꯨꯝꯅꯃꯛ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯔꯒ ꯍꯔꯥꯎꯅꯈꯤ ꯀꯣꯅꯨꯡꯗꯨ ꯉꯥꯏꯍꯥꯛꯇꯤ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ ꯃꯤꯌꯥꯝ ꯂꯥꯡꯂꯤꯕꯁꯤꯡꯗꯨ ꯅꯦꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯆꯥꯔꯂꯤ ꯅꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯍꯩꯁꯤꯡꯁꯤꯗ ꯅꯤꯡꯊꯧ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯑꯗꯨꯒ ꯑꯩꯁꯨ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯇꯥꯔꯣ ꯀꯔꯤꯒꯨꯝꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯡꯂꯥꯏꯗꯣ ꯅꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯃꯣꯝ ꯁꯦꯟꯋꯤꯟꯁꯦ ꯃꯅꯥ ꯑꯣꯏꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯑꯩꯅ ꯋꯥꯁꯛꯂꯒ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨꯗ ꯁꯦꯟꯋꯤꯟ ꯏꯀꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧꯁꯨ ꯅꯣꯛꯊꯣꯔꯛꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯆꯥꯔꯂꯤ ꯅꯍꯥꯛꯅ ꯌꯥꯎ ꯁꯦꯟꯕ ꯆꯠꯄꯗ ꯀꯔꯝꯕ ꯄꯣꯠꯂꯝ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯇꯥꯁꯤ ꯆꯥꯔꯂꯤꯅ ꯈꯨꯝꯃꯤ ꯏꯅꯤꯡꯊꯧꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯂꯕꯗꯤ ꯁꯥꯗꯥꯟꯕ ꯍꯩꯕ ꯍꯨꯏꯖꯥꯎ ꯑꯅꯤ ꯑꯗꯨꯒ ꯑꯆꯧꯕ ꯂꯪꯖꯥ ꯑꯃꯇꯪꯒ ꯄꯤꯅꯕꯤꯌꯨ ꯃꯍꯥꯛꯅ ꯍꯥꯏꯖꯕꯗꯨꯃꯛ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯇꯧꯔꯒ ꯄꯤꯕꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯔꯂꯤꯅ ꯗꯦꯟꯃꯥꯔꯛꯀꯤ ꯀꯣꯅꯨꯡꯗꯒꯤ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡꯕ ꯗꯂꯥꯟꯒꯤ ꯃꯊꯛꯇꯒꯤ ꯁꯦꯟꯋꯤꯟꯅ ꯑꯉꯧꯕ ꯔꯨꯃꯥꯜ ꯑꯃꯈꯛ ꯊꯥꯗꯔꯛꯂꯝꯃꯤ ꯔꯨꯃꯥꯜꯗꯨ ꯈꯨꯗꯛꯇ ꯆꯥꯔꯂꯤꯅ ꯑꯣꯛꯂꯝꯃꯤ ꯔꯨꯃꯥꯜꯗꯨꯗ ꯑꯁꯨꯝꯅ ꯊꯥꯔꯝꯃꯤ ꯃꯥꯏ ꯄꯥꯛꯅ ꯍꯟꯕꯤꯔꯛꯎꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯊꯣꯏꯔꯕ ꯆꯥꯔꯂꯤ ꯑꯁꯨꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯥꯔꯂꯤ ꯄꯨꯈ꯭ꯔꯤ ꯃꯌꯥ ꯌꯧꯈ꯭ꯔꯦ ꯄꯨꯈ꯭ꯔꯤꯒꯤ ꯑꯀꯣꯏꯕꯗ ꯌꯥꯎ ꯂꯤꯁꯤꯡ ꯍꯦꯟꯕꯅ ꯁꯖꯤꯛ ꯆꯥꯔꯤ ꯆꯥꯔꯂꯤ ꯑꯣꯏꯔꯣꯝꯒꯤ ꯃꯔꯦꯡꯕꯥꯟꯗ ꯑꯆꯧꯕ ꯂꯪꯖꯥꯗꯨ ꯇꯣꯡꯍꯜꯂꯝꯃꯤ ꯃꯁꯥꯒꯤ ꯅꯥꯛ ꯌꯦꯠꯇ ꯑꯆꯧꯕ ꯍꯨꯏꯖꯥꯎ ꯑꯅꯤꯗꯨ ꯅꯥꯀꯟ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯆꯥꯔꯂꯤ ꯄꯨꯈ꯭ꯔꯤꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯇꯛꯅ ꯂꯥꯎꯔꯛꯈꯤ ꯍꯥꯏ ꯇꯥꯎ ꯍꯩ ꯆꯤꯡꯂꯥꯏ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯅꯊꯧꯅꯥ ꯂꯩꯔꯒꯗꯤ ꯃꯨꯛꯅꯥ ꯁꯥꯟꯅꯁꯤ ꯊꯣꯔꯛꯎ ꯍꯩ ꯁꯤꯕ ꯀꯤꯔꯒꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯉꯁꯤꯗꯒꯤꯗꯤ ꯌꯥꯎ ꯑꯃꯠꯇ ꯆꯥꯕ ꯐꯪꯂꯔꯣꯏ ꯈꯪꯉꯨ ꯍꯩ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗꯨꯗ ꯆꯤꯡꯂꯥꯏꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯍꯥꯏꯔꯛꯈꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ ꯅꯈꯣꯏꯗꯤ ꯑꯉꯥꯡ ꯅꯋꯥꯅꯤ ꯊꯧꯅꯥ ꯂꯩꯔꯒꯗꯤ ꯏꯁꯤꯡꯁꯤꯗ ꯆꯣꯡꯊꯔꯛꯎ ꯆꯥꯔꯂꯤꯅ ꯈꯨꯝꯃꯤ ꯅꯍꯥꯛꯅ ꯂꯩꯌꯣꯟꯕ ꯏꯁꯤꯡꯗꯣ ꯑꯩ ꯍꯩꯅꯗꯦ ꯇꯨꯀꯠꯆꯩ ꯊꯣꯔꯛꯎ ꯅꯀꯣꯛꯇꯣ ꯄꯣꯞꯂꯤ ꯑꯃꯨꯛꯇꯪ ꯊꯨꯒꯥꯏꯕꯤꯔꯝꯒꯦ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯆꯤꯡꯂꯥꯏꯗꯨ ꯁꯥꯎꯅ ꯀꯪꯐꯥꯜꯗ ꯀꯥꯈꯠꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯥ ꯇꯧꯅꯔꯒ ꯈꯠꯅꯔꯝꯃꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯕꯅ ꯆꯤꯡꯂꯥꯏꯗꯨ ꯃꯁꯥꯗꯒꯤ ꯊꯣꯔꯛꯄ ꯃꯩꯅꯒ ꯋꯥꯏꯕꯅꯦ ꯀꯣꯔꯧꯒꯤ ꯃꯩꯁꯥꯅꯒ ꯀꯟꯕꯅꯦ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯏꯁ ꯂꯋꯥꯏꯁꯤ ꯃꯩꯅ ꯆꯥꯛꯄꯒꯨꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔꯦ ꯀꯣꯛꯊꯛꯁꯤꯗ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯊꯦꯡꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯈꯨꯠꯇꯨꯝꯅ ꯁꯨꯕꯗ ꯁꯤꯒꯅꯤꯁꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯁꯣꯟꯊꯈ꯭ꯔꯦ ꯆꯥꯔꯂꯤꯁꯨ ꯇꯁꯦꯡꯅ ꯐꯨꯅꯕꯗ ꯋꯥꯔꯝꯃꯤ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ ꯏꯁ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯁꯦꯟꯋꯤꯟ ꯑꯩꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯅꯍꯥꯛꯀꯤ ꯐꯤꯖꯤꯅ ꯍꯨꯃꯥꯡꯁꯦ ꯇꯩꯊꯣꯛꯄꯤꯔꯝꯂꯕꯗꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯆꯤꯡꯂꯥꯏꯁꯦ ꯑꯇꯤꯌꯥ ꯌꯧꯅ ꯂꯪꯈꯠꯂꯒ ꯅꯨꯡꯄꯥꯛꯇ ꯍꯥꯏꯒꯠꯂꯒ ꯍꯥꯠꯂꯝꯒꯗꯕꯅꯤ
ꯑꯁꯨꯝꯅ ꯆꯤꯡꯂꯥꯏꯗꯨꯁꯨ ꯑꯁꯥꯕ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯏꯁꯤꯡꯗ ꯆꯣꯡꯊꯔꯒ ꯂꯣꯠꯈ꯭ꯔꯦ꯫ ꯆꯥꯔꯂꯤ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯒ ꯌꯥꯎꯁꯤꯡꯗꯨ ꯍꯣꯏꯔꯒ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯄꯒꯤ ꯃꯇꯧꯁꯤ ꯗꯦꯟꯃꯥꯔꯛ ꯁꯍꯔꯒꯤ ꯂꯝꯕꯤ ꯅꯥꯛ ꯌꯦꯠꯇ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯁꯤꯡꯅ ꯂꯩꯒꯤ ꯅꯣꯡ ꯆꯨꯊꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯩ, ꯂꯥꯏꯔꯩꯕꯥꯛꯀꯤ ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔꯝꯕ ꯇꯥꯔꯦ꯫ ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯃꯊꯧꯅꯥꯅꯦ ꯌꯦꯡꯕꯒꯤ ꯄꯦꯅꯥꯏꯗꯦ꯫ ꯀꯣꯅꯨꯡ ꯌꯧꯕꯒꯗꯤ ꯁꯥꯔ ꯅꯤꯡꯊꯧꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯥꯔꯂꯤ ꯈꯪꯍꯟꯗꯅ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯃꯅꯥꯏ ꯑꯅꯤꯈꯛ ꯇꯨꯃꯤꯟꯅ ꯏꯟꯅꯍꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯆꯥꯔꯂꯤꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯆꯥꯔꯂꯤ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯌꯣꯠꯅ ꯁꯥꯕ ꯃꯤ ꯑꯃꯒꯨꯝ ꯄꯥꯡꯒꯜ ꯀꯜꯂꯤ꯫ ꯃꯍꯥꯛꯅ ꯉꯁꯤꯃꯛꯁꯤ ꯆꯤꯡꯂꯥꯏꯗꯨꯕꯨ ꯍꯥꯠꯄ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯍꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯃꯍꯥꯛꯅ ꯐꯨꯅꯕꯒꯤ ꯋꯥꯔꯕ ꯃꯇꯝꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯈꯨꯠꯅ ꯃꯃꯥꯒꯤ ꯍꯨꯃꯥꯡ ꯇꯩꯊꯣꯛꯄꯤꯅꯕ ꯂꯩꯇꯕꯗꯒꯤ ꯂꯥꯟꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯅꯥꯏꯒꯤ ꯄꯥꯎꯗꯝꯁꯤꯗ ꯅꯤꯡꯊꯧꯗꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯃꯖꯥ ꯏꯕꯦꯝꯃꯗ ꯇꯝꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯍꯌꯦꯡꯃꯛ ꯆꯥꯔꯂꯤꯒꯤ ꯈꯣꯡꯆꯠꯇꯨ ꯃꯇꯨꯡ ꯏꯟꯅꯧ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯆꯤꯡꯂꯥꯏ ꯑꯃꯁꯨꯡ ꯆꯥꯔꯂꯤ ꯑꯀꯟꯕ ꯂꯝꯕꯥ ꯇꯧꯅꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯀꯣꯔꯧ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯆꯤꯡꯂꯥꯏꯗꯣ ꯃꯁꯥ ꯁꯣꯟꯊꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯆꯥꯔꯂꯤ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯤ ꯁꯦꯟꯋꯤꯟ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯂꯤꯕ ꯍꯨꯃꯥꯡꯁꯦ ꯐꯤꯖꯤꯅ ꯇꯩꯊꯣꯛꯄꯤꯔꯝꯂꯕꯗꯤ ꯆꯤꯡꯂꯥꯏꯁꯦ ꯑꯇꯤꯌꯥ ꯊꯛꯇ ꯂꯪꯈꯠꯂꯒ ꯍꯥꯠꯄ ꯌꯥꯔꯕꯅꯤꯀꯣ꯫ ꯃꯇꯧꯗꯨꯕꯨ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯁꯦꯟꯋꯤꯟ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯑꯩ ꯅꯍꯥꯛꯀꯤ ꯁꯦꯟꯋꯤꯟꯅꯤ꯫ ꯃꯐꯝ ꯀꯩꯗꯁꯨ ꯅꯍꯥꯛꯄꯨ ꯃꯤꯔꯥꯏꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯔꯂꯤꯒꯤ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯍꯨꯃꯥꯡ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯆꯥꯔꯂꯤ ꯈꯨꯗꯛꯇ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯁꯦꯟꯋꯤꯟ ꯅꯥꯀꯜꯗ ꯊꯩꯗꯣꯛꯂꯒ ꯏꯁꯤꯡꯗ ꯆꯣꯡꯊꯒꯦ ꯇꯧꯔꯤꯕ ꯆꯤꯡꯂꯥꯏꯗꯨ ꯇꯥꯞ ꯐꯥꯔꯝꯃꯤ꯫ ꯃꯃꯩꯗꯨ ꯄꯥꯏꯔꯒ ꯎꯔꯨ ꯎꯔꯨ ꯎꯪꯉꯤ ꯑꯗꯨꯒ ꯅꯨꯡꯖꯥꯎ ꯑꯃꯗ ꯊꯣꯝꯂꯒ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯕ ꯆꯤꯡꯂꯥꯏꯗꯨ ꯈꯨꯗꯛꯇ ꯁꯅꯥꯒꯤ ꯁꯖꯤ ꯑꯣꯟꯊꯣꯛꯈ꯭ꯔꯦ, ꯃꯣꯡꯁꯣꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯔꯂꯤꯒꯤ ꯍꯨꯏꯖꯥꯎ ꯑꯅꯤꯗꯨꯅ ꯇꯥꯟꯅꯈꯤꯕꯗꯒꯤ ꯁꯅꯥꯒꯤ ꯁꯖꯤꯗꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯁꯤꯕ ꯁꯖꯤꯗꯨ ꯈꯨꯗꯛꯇ ꯑꯆꯧꯕ ꯎꯆꯦꯛ ꯋꯥꯏꯅꯨ ꯑꯣꯟꯈ꯭ꯔꯦ, ꯑꯇꯤꯌꯥ ꯇꯝꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯆꯥꯔꯂꯤꯒꯤ ꯑꯆꯧꯕ ꯂꯪꯖꯥꯗꯨꯅ ꯆꯣꯡꯁꯤꯜꯂꯒ ꯎꯆꯦꯛꯇꯨ ꯃꯉꯛꯁꯝ ꯆꯤꯛꯈꯥꯏꯔꯝꯃꯤ꯫ ꯑꯁꯤꯕ ꯎꯆꯦꯛꯇꯨ ꯈꯨꯗꯛꯇ ꯁꯦꯟꯗ꯭ꯔꯥꯡ ꯑꯣꯜꯂꯒ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯂꯪꯖꯥꯗꯨꯒꯤ ꯃꯁꯥꯅ ꯀꯟꯊꯠꯄꯗ ꯁꯦꯟꯗ꯭ꯔꯥꯡꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯈꯤ꯫ ꯆꯥꯔꯂꯤꯅ ꯁꯦꯟꯗ꯭ꯔꯥꯡꯗꯨ ꯇꯥꯞ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯌꯨ ꯆꯤꯡꯂꯥꯏ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯖꯣꯅꯥꯜ ꯀꯗꯥꯏꯋꯥꯏꯗ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤ? ꯁꯦꯟꯗ꯭ꯔꯥꯡꯅ ꯈꯨꯝꯃꯤ, ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕ ꯑꯅꯤꯃꯛ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯂꯩꯅꯨꯡꯒꯤ ꯀꯥꯗꯨꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯀꯣꯅꯨꯡꯗꯨꯗ ꯂꯩꯍꯧꯕ ꯑꯍꯜ ꯅꯨꯄꯤꯗꯨꯗꯤ ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ꯫ ꯃꯍꯥꯛꯇꯤ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤꯅꯤ, ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕꯤꯅꯤ꯫ ꯋꯥꯐꯝꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒꯗꯤ ꯁꯣꯛꯂꯕ ꯁꯦꯟꯗ꯭ꯔꯥꯡꯗꯨ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯆꯤꯡꯂꯥꯏ ꯁꯤꯈ꯭ꯔꯕꯗ ꯆꯥꯔꯂꯤꯅ ꯃꯌꯥꯝꯕ ꯑꯅꯤꯕꯨ ꯂꯧꯊꯣꯛꯂꯝꯃꯤ, ꯃꯖꯥ ꯏꯕꯦꯝꯃ ꯁꯦꯟꯋꯤꯟꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯤꯡꯂꯥꯏꯒꯤ ꯀꯣꯅꯨꯡꯗ ꯂꯩꯍꯧꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯂꯩꯁꯥꯕꯤꯗꯨꯕꯨꯁꯨ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫